ꯀꯤꯍꯣꯝꯁꯦ ꯊꯥꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯀꯤꯍꯣꯝ ꯊꯥꯕꯁꯤꯡꯅ ꯌꯦꯡꯕꯤ ꯇꯥꯔꯒꯗꯤ ꯀꯤꯍꯣꯝꯁꯦ ꯁꯨꯃꯥꯏꯅ ꯑꯅꯤꯁꯦ ꯊꯪꯅꯅ ꯊꯥꯕꯤꯌꯨ ꯁꯨꯃꯥꯏꯅ ꯄꯤꯌꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯁꯨꯝ ꯄꯤꯌꯔ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯄꯥꯜꯂꯦꯗꯅ ꯅꯣꯏꯁꯨ ꯄꯥꯜꯂꯦꯗꯅ ꯅꯨꯄꯤ ꯊꯤꯈꯤꯕꯁꯤꯡ ꯌꯥꯝꯅ ꯅꯨꯄꯤ ꯊꯤꯈꯤꯕꯁꯤꯡ ꯌꯦꯡꯕꯤꯌꯨ ꯊꯤꯔꯛꯀꯗꯕꯁꯤꯡꯁꯨ ꯌꯦꯡꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯤꯌꯔ ꯑꯃꯨꯛꯒ ꯂꯥꯕ ꯑꯃꯒ ꯀꯤꯍꯣꯝꯗ ꯂꯥꯕ ꯑꯃꯣꯝ ꯍꯥꯏꯁꯦ ꯅꯣꯏ ꯈꯪꯉꯣꯏ ꯑꯩꯈꯣꯏꯗꯤ ꯈꯪꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯄꯤꯌꯔꯁꯦ ꯁꯤꯗ ꯒꯦꯞ ꯑꯃ ꯊꯝꯕꯤꯔꯅꯤ ꯍꯥꯡꯅ ꯑꯃ ꯁ꯭ꯋꯥꯏꯗ ꯁꯨꯃꯥꯏꯅ ꯍꯥꯡꯅ ꯑꯃ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯄꯤꯌꯔ ꯑꯃ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯁꯤꯗ ꯑꯃ ꯊꯥꯅꯕ ꯑꯗ ꯁꯨꯃꯥꯏꯅ ꯊꯥꯕꯁꯦ ꯃꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯗ ꯄꯥꯜꯂꯤꯁꯤꯡꯁꯦ ꯄꯥꯟꯕ ꯍꯧꯔꯦ ꯁꯤ ꯍꯌꯦꯡ ꯃꯥꯒꯤ ꯀꯤꯍꯣꯝꯁꯨ ꯍꯧꯕꯒꯤ ꯆꯥꯡꯁꯦ ꯆꯥꯎꯕꯒꯤ ꯆꯥꯡꯁꯦ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯑꯗꯒꯤ ꯅꯥꯄꯤ ꯍꯧꯕꯒꯤ ꯆꯥꯡ ꯋꯥꯠꯂꯛꯀꯅꯤ ꯆꯍꯤ ꯑꯃ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯂꯧꯃꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯆꯪꯗꯅ ꯑꯗꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯌꯥꯝ ꯊꯥꯗꯗꯅ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯗꯅ ꯏꯟꯚꯦꯁ ꯇꯧꯗꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯇꯣꯞꯄ ꯀꯩꯅꯣꯒꯤ ꯕꯤꯖꯤꯅꯦꯁꯇꯤ ꯄꯩꯁꯥ ꯊꯥꯗꯗ꯭ꯔꯗꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯉꯝꯗꯦꯕꯀꯣ ꯁꯤ ꯀꯤꯍꯣꯝꯁꯤꯗꯤ ꯄꯥꯏꯅꯦꯄꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯤꯛꯄ ꯑꯦꯃꯥꯎꯟꯗ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪꯈꯛ ꯊꯥꯗꯕꯤꯔꯒ ꯏꯁꯥꯅ ꯈꯤꯇꯪ ꯍꯣꯠꯅꯕ ꯑꯗꯒꯤ ꯈꯔ ꯅꯦꯛꯄ ꯈꯣꯠꯄ ꯇꯧꯔꯒ ꯑꯩ ꯃꯃꯥꯡ ꯆꯍꯤ ꯊꯥꯈꯤꯕꯅꯤ ꯁꯤ ꯄꯥꯟꯕ ꯍꯧꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀꯤꯍꯣꯝꯁꯦ ꯊꯥꯕ ꯃꯇꯝꯗ ꯀꯤꯍꯣꯝꯒꯤ ꯄ꯭ꯔꯣꯐꯤꯠꯁꯦ ꯁꯤꯗ ꯄꯥꯜꯂꯤꯁꯦ ꯁꯤꯗ ꯑꯃ ꯑꯅꯤ ꯁꯨꯃꯥꯏꯅ ꯃꯊꯪꯗ ꯄꯥꯟꯅꯔꯛꯀꯗꯣꯏꯅꯤ ꯁꯤ ꯑꯩꯁꯦ ꯀꯤꯍꯣꯝ ꯑꯃ ꯊꯥꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏ ꯂꯨꯄꯥ 5 ꯍꯥꯏꯇꯥꯔꯦ 5ꯃꯨꯛꯇꯤ ꯆꯪꯉꯤ ꯊꯥꯕ ꯅꯦꯛꯄꯒꯤ ꯀꯔꯤꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯐꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯤꯛꯅ ꯄꯥꯔꯕꯗ ꯈꯔ ꯆꯥꯎꯔꯒꯗꯤ ꯂꯨꯄꯥ 100 ꯇꯥꯔꯔꯣꯏ ꯑꯗꯨ ꯄꯤꯛꯅ ꯑꯦꯚꯔꯦꯖꯇ ꯑꯩꯈꯣই 50 ꯄꯥꯔꯦ ꯃꯤꯅꯤꯃꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ 40 or 50 ꯄꯥꯔꯦ ꯑꯗꯨꯗꯤ ꯄ꯭ꯔꯣꯐꯤꯠꯁꯦ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯄꯤꯛꯅ ꯊꯥꯗꯔꯒ ꯌꯥꯝ ꯆꯥꯎꯅ ꯐꯪꯕ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯕꯤꯖꯤꯅꯦꯁ ꯍꯥꯏꯔꯒꯗꯤ ꯃꯁꯤꯁꯨ ꯋꯥꯈꯜꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯀꯥꯟꯗꯗꯤ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯦ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯔꯦ ꯏꯁꯥꯁꯨ ꯈꯔ ꯆꯠꯊꯣꯛꯄ ꯁꯨꯗ꯭ꯔꯒ ꯌꯥꯝ ꯀꯟꯅ ꯁꯨꯗ꯭ꯔꯒꯁꯨ ꯁꯨꯝ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯁꯦ ꯃꯁꯤꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯤꯒꯤ ꯒꯣꯔꯃꯦꯟ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯊꯕꯛ ꯇꯧꯈꯤꯕꯁꯤꯡꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯈꯤꯕꯁꯤꯡꯒ ꯑꯩꯈꯣꯏ ꯂꯝꯕꯥ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯇꯧꯕ ꯌꯥꯏ ꯍꯣꯏ ꯃꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯒꯤꯅ ꯑꯦꯅꯨꯋꯦꯜꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯅꯨꯋꯦꯜ ꯏꯟꯀꯝ ꯁꯦꯝꯒꯗꯕꯅꯤ ꯃꯣꯏꯒꯤꯅ ꯃꯟꯂꯤ ꯏꯟꯀꯝꯅꯤ ꯑꯩꯈꯣꯏꯒꯤꯅ ꯑꯦꯅꯨꯋꯦꯜ ꯏꯟꯀꯝ ꯁꯦꯝꯒꯗꯕꯅꯤ ꯑꯗꯨꯅ ꯑꯦꯅꯨꯋꯦꯜ ꯏꯟꯀꯝ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯗꯨꯝ ꯌꯥꯏ ꯑꯇꯣꯞꯄ ꯇꯝꯄꯥꯛꯀꯤꯁꯤꯡꯁꯨ ꯀꯩꯅꯣ ꯑꯦꯄꯜꯒꯨꯝꯕ ꯊꯥꯕ ꯑꯗꯒꯤ ꯑꯪꯒꯨꯔꯒꯨꯝꯕ ꯊꯥꯕ ꯒ꯭ꯔꯦꯞ ꯑꯗꯒꯤ ꯑꯦꯄꯜ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯃꯗꯨꯗꯤ ꯄꯩꯁꯥ ꯈꯔ ꯑꯦꯃꯥꯎꯟ ꯈꯔ ꯍꯥꯟꯅ ꯆꯪꯗ꯭ꯔꯒꯗꯤ ꯂꯨꯄꯥ 3-4 ꯁꯨꯝ ꯊꯝꯗ꯭ꯔꯒꯗꯤ ꯃꯗꯨ ꯍꯧꯗꯣꯛꯄꯗ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯦ ꯁꯤꯗꯤ